ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯔꯥ ꯆꯟꯗ꯭ꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯟꯖꯨꯔꯤꯗꯣ ꯏꯅꯐꯤ ꯑꯗꯨꯃꯒ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ꯫ ꯃꯁꯛ ꯑꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤ, ꯏꯁꯨꯛ ꯁꯨꯛꯏ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯗꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯛꯁꯃꯤ! ꯂꯛꯁꯃꯤ! ꯂꯛꯁꯃꯤꯁꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯆꯪꯉꯛꯑꯣ ꯍꯥꯏꯅ꯫ ꯃꯟꯖꯨꯔꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯔ ꯄꯧꯔꯞꯅ, ꯑꯩ ꯅꯉꯣꯟꯗꯅꯦ ꯀꯌꯥꯔꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯋꯥꯔꯛꯑꯣꯗꯅ꯫ ꯑꯗꯣ ꯉꯁꯤꯁꯨ ꯇꯧꯔꯝꯃꯤꯁꯤꯅꯦ ꯍꯥꯟꯅꯗꯧꯅ꯫ ꯏꯆꯦ ꯀꯩꯗꯧꯔꯝꯃꯒꯦ? ꯑꯩꯒꯤ ꯑꯃꯈꯛ ꯂꯣꯏꯖꯕ ꯍꯧꯗꯣꯡꯗꯣ ꯅꯨꯡꯁꯤꯅ ꯊꯝꯖꯕꯅꯤ, ꯑꯗꯣ ꯃꯃꯤꯠꯇꯣ ꯀꯥꯏꯍꯧꯔꯦ, ꯇꯥꯡꯍꯧꯔꯦ ꯅꯆꯥꯅꯨꯄꯥꯅ ꯅꯥꯎꯔꯤꯅ ꯀꯥꯞꯄꯗ꯫ ꯑꯩꯈꯣꯏ ꯍꯦꯔꯥꯅꯕꯣ? ꯍꯣ, ꯅꯆꯥꯅꯨꯄꯥꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ? ꯏꯆꯥꯅꯨꯄꯥꯅꯅꯤ ꯍꯥꯏꯕꯗꯤ ꯏꯆꯦ ꯎꯍꯧꯔꯕꯣ? ꯎꯍꯧꯕ ꯎꯍꯧꯗꯕ ꯅꯆꯥꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯧꯔꯤꯒꯦ? ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯋꯥꯔꯛꯆꯒꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯏꯆꯦꯒꯤ ꯋꯥꯍꯩꯗꯣ ꯈꯔ ꯀꯟꯃꯜꯂꯤ꯫ ꯃꯟꯖꯨꯔꯤ: ꯍꯦꯃꯟꯕ ꯍꯦꯃꯟꯗꯕ ꯑꯩ ꯈꯪꯗꯦ꯫ ꯅꯆꯥ ꯅꯠꯇꯅ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯅꯅꯦ ꯊꯨꯒꯥꯏꯔꯤꯕ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯑꯃꯥꯡ ꯑꯇꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯣ ꯅꯆꯥꯅ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤꯗꯨꯅꯤ꯫ ꯂꯛꯁꯃꯤ: ꯑꯗꯨꯕꯨ ꯏꯆꯦ ꯍꯥꯟꯅ ꯇꯧꯔꯝꯃꯦꯗꯅꯕꯨ ꯑꯗꯨꯝ ꯇꯧꯔꯝꯅꯦꯁꯨ ꯍꯥꯏꯕꯤꯅꯨꯗ꯫ ꯏꯕꯦꯝꯃ, ꯅꯆꯥꯗꯣ ꯋꯥꯔꯛꯑꯣ, ꯅꯆꯥꯗꯣ ꯋꯥꯔꯛꯇ꯭ꯔꯒꯅꯅꯦ ꯅꯇꯩꯅ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯐꯨꯕꯗꯅꯦ ꯁꯤꯕ ꯇꯥꯔꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯩ ꯋꯥꯔꯛꯆꯒꯦ꯫ ꯑꯁꯝꯅ ꯃꯟꯖꯨꯔꯤꯗꯣ ꯕꯦꯗ꯭ꯔꯦꯡ ꯌꯥꯝꯅ ꯉꯥꯡꯂꯝꯂꯒ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯂꯛꯁꯃꯤꯗꯣ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯃꯆꯥꯅ ꯑꯁꯨꯝꯅ ꯃꯊꯣꯡ ꯑꯣꯛꯇꯕ ꯑꯁꯤꯗ꯫ ꯃꯆꯥꯅꯨꯄꯥ ꯍꯦꯔꯥ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯊꯣꯡꯗꯤ ꯆꯥꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯍꯣꯠꯅꯔꯕꯁꯨ ꯄꯤꯊꯣꯔꯛꯄ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯦꯔꯥ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯑꯗꯨꯝ ꯆꯦꯟꯅꯔꯤ꯫ ꯍꯦꯔꯥ ꯍꯧꯖꯤꯛ ꯎꯈꯥ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ, ꯃꯈꯨꯠꯇ ꯅꯥꯎꯔꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯨꯄꯤ ꯑꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯁꯥꯒꯠꯂꯛꯄꯒꯤ ꯋꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯐꯝꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯈꯔ ꯍꯦꯟꯅ ꯂꯩꯕ ꯃꯐꯝ, ꯄꯥꯛꯅ ꯃꯤ ꯆꯪꯅꯗꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯊꯟꯇꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯗꯤ ꯅꯠꯇꯦ, ꯂꯤꯟ ꯀꯥꯡ ꯊꯣꯛꯂꯛꯀꯅꯤ ꯀꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯇꯞꯅ ꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯈꯟꯊꯔꯨꯗꯦ꯫ ꯐꯅ ꯑꯗꯨꯝ ꯏꯪꯊꯔꯒ ꯅꯨꯡꯉꯥꯏꯔꯤ ꯈꯟꯖꯩ꯫ ꯋꯥꯃꯟꯕꯒꯤ ꯁꯥꯃꯟꯕꯒꯤ ꯍꯤꯞꯄꯗꯨꯗ ꯅꯨꯡꯉꯥꯏꯔꯕ ꯃꯥꯜꯂꯤ ꯎꯏꯊꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯕꯥꯜ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯃꯇ ꯈꯪꯗꯅ ꯍꯦꯔꯥꯗꯤ ꯑꯗꯨꯃꯛ ꯍꯤꯞꯂꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯑꯗꯨ ꯃꯐꯝ ꯑꯁꯤꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯅꯣ ꯈꯪꯗ꯭ꯔꯤ꯫ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟꯃꯨꯕ ꯑꯗꯨꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯔꯥꯒꯤ ꯃꯃꯥꯏꯗ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯨꯄꯤ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯨꯏ ꯑꯃꯈꯛꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯕ ꯑꯗꯨꯕꯨ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯏ꯫ ꯃꯃꯩ ꯑꯗꯨ ꯃꯀ꯭ꯔꯥꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯉꯪꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯍꯧꯅ ꯈꯣꯡꯂꯛꯄꯗ ꯍꯦꯔꯥ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯍꯨꯏ ꯑꯗꯣ ꯂꯥꯞꯇꯛꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯆꯨꯝꯅꯒꯤ ꯍꯨꯏ ꯑꯃꯒꯤ ꯁꯛꯇꯝꯗꯤ ꯅꯠꯇꯕꯤꯗ ꯎꯈꯣꯡ ꯑꯗꯨꯗ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯖꯩ, ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯗ ꯍꯨꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯏ꯫ ꯌꯥꯝꯃꯜꯂꯛꯇꯕꯗꯒꯤ ꯍꯨꯏ ꯑꯗꯨꯗ ꯍꯦꯛ ꯅꯥꯎꯔꯤꯗꯨꯅ ꯀꯥꯞꯂꯨꯏ꯫ ꯅꯥꯎꯔꯤ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯍꯨꯏ ꯑꯗꯣ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯔꯥ ꯉꯁꯤꯗꯤ ꯎꯆꯦꯛ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ, ꯉꯥꯔꯧ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯍꯜꯂꯛꯏ꯫ ꯍꯦꯔꯥ ꯁꯨꯝꯅꯇꯒꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯃꯗꯨꯃꯛꯅꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫
Mahakna yumda halakpa matam asida leikai asigi matai oiramna leiba lam asibu koliba laibung ado fauraga lakadoribani. Madusu umang lai oibanina uwa marang kain hauri. Hauba haibabu phana sangna lambi mapan animakta wapal amadi ujau kaya kaya hauri. Adubu mahakna yamna toina yengba haibung pambi amadi kaktatkrabani. Madugi ujau ado yamna so phajabani. Mahisu yamna panbani adubu madubu kakhiba matamda mahakna ujau adudagi kaktuna mahakna pairiba nauri asisu semkhibani. Haujiksu ujau ase leitrabasu mahakna ujau aduna hauriba mafam aduda adumak yengzai ujau ado leiriboida ningduna. Asumna laisang asigi mapa yorokpada laibung adubu yengduna mamit ado haifet ushilaga laidi khoirami. Angakpani asuk yamna tinkhet laikhet jarabasu leikai adubu khungang adubu konbiriba umang lai asibudi mahakna chetna ningzai. Ngihaktang mamit ushinduna lai asibu ningjaringai mahaki mamangda kanagumba ama phat sangkhibadumna fawrai. Maduda HERA mamit ado khangpang panglakpani adubu kanasu lairamdi. Wakalda khale uchet achauba amana samduna paikhiba oibazatla haina. Wakal asidagi mathaklomda amuk koyeng yengduna lakpani. Matam adula khangaudana nongjau amada makhong adu hek yaisiluri. Namaladuna HERA non tharaktuna bakhong adudi yengi. Khongbi adu yaisinkhibana ngaurabani anabana. Adubu kuntharakpa matam asidadi mahaki matungda kanagumba ama inarakpagi saum ado amuk phaurai. HERA khantharuba tawdana makrang aduda hek yenguri. Tunglomda kana leibano haina. Handakti uri laptakna wapal makhongda mihoiba ama leptuna mangonda yengla ibado. HERA kana oibazano haiduna amuk nongkhatuna yeglakpadadi kana su amuk leiramdi. Ngihakti wakhal tawi adubu ayuk nungthilni haina kariso khandoktaba adum halai. Asuna lakpana mayumdi yori. Mama adusu phamungda hiptuna macha halakpa ngairi. Mapa aduri thabak chatkibana leiramdi. HERA tumina imungda sanglai aduga sakhumlomda sangkhri. Mado Lakshmi di khangaudri adubu sakhumgi kolik makhol adu tholakpadagi Lakshmi adu mana singai adubu machanupa adubu kaurai. Phamungdagi phuk hawgalaktuna chakum tamna lai. Adubu mamang thong adugi thongjil adudadi ngasai makhai HERA da inarakliba musinmuba adu leptuna adumuk lehauri. Lakshmi na kadai chaluge na HERA karisu khumdi. Kadai chaluge haibane nauri dumaga nang asanda nauri adu sauraduna HERA gi nakanda lairiba nauri adubu mungadawgi tawri. Adubu HERA su sak huklambadagi nauri adu munkhidana bahaduna mahaksu hotnari. Mama macha nauri asi kana munari. Tanja asidani yungge phaklang da thetliba phaklang gari adu kelaktuna makhada taduna kai. Adubu makhoi animak makhol adu tai. Lakshmi su machana yamandraba aduda munba ngamdraduna nauri adu adumak posak ama takri haiduna amuk ngangangduna sakri. HERA nauri adu amuk puksapta yapsali. Lakshmi hoigi yumjai ka aduda yobada phaklang gari adu makhada taduna kairamli. Tarakpada kaibani haigadra khangdi pung aduso gari akaiba adudadi 12 makhai taramli. Lakshmi ngangdana akaiba gari adubu loisili aduga asomdana HERA sak adu chaba prap loisilaga maning thonglomda thokri. Tumina aduga pukseptagi nauri adu lauthoraktuna munde yengzai nokfet tawraga aina asu yamna pamjana uhara sakiba nauri asibo lawdoiga tawi ngamsu ngamoidabda sirani ne aina nungtigi ngaro charise uchi mamam pharaga. Wakal asigi nongaiba munda amada maringlomda phawdoraktuna mahaki hanagi hainabe adu tongninaba chatkri. Somdadi Lakshmi do akaiba gari adu loisinba loiraba matungda sakhumna sanglakpadadi masa adu leiramdri. Haijabagi wani mahaksu khanglibani phana ngangabasu saklabasu oiraroi haibasi. Amaromda saya mangaknarami. Nungtilgi pothanaba tumnaba matamni haiduna mahaksu wamalladuna thabak inkhang loisilaga tumbani. Adubu onthokpa manglal amada mahaksu mangaknahalli. Mang aduda
mahakna uriba asi mahaki laikhidraba mapuroiba aduna mahakpu lamjingbiriba aduni mafam ado akiba masakni akoiba adu maina brang brang hauba mahi kya zeli aduga mathakta kira thawai kyana makhut masa ado hai haiduna khutgadabagi pairi madubu phangdanabani haiduna saya mapuroibagi matungda inlibani mapuroiba adaso mahakpu lamjingbiribani adubu khangaudana mapuroiba ado chaplepkhri sayasu kaidorabano haiduna changsilubadadi mapuroiba aduna onthorakpadadi saru polangakta ngairamli kudak asida amuksu khangaudana but plate kaya amana paisilaktuna sayabu phagadabagi tawrakpada saya khongpham chahaudaduna mairi lakta tasinkri matam asidani mahakna manglakna reiba asi phana wana di khangli adubu laibak phabadagi manepuk aduna thengnarakpadagi haudokpiri mikap tholakpa asidani matam kuina urudrapa mapuroibado manglano ubada mabukning nungsiraduna kappi mahakna kappagi maramso manepuk asina khangni adubu karidi upai leiri pikliba machanupa class 2 tamak kariba aduga lehauribani manem adunadi thembiri adubu sayagi wakhaldadi mapuroiba adugi misi amadi khangaudana naitom tahauba asitani uriba hera numirang wairamgi matam yoksilagli adubu ngasisu uchi amata phadabadagi khoidodum sauningli laikai sinba thungna nauri kapa chatpabu uchi amata phangde haiduna matom ta prok sai momsilakba asidi mayumda handabadi yaroi khaduna yum maikai panglakle thongal yoksilakpadadi mapabung adusu thabak halakpagi lambi pulladuna changminarei mapa asidi kibanina wa machet amata ngangnadi imung hek yobagadi macha adugi wari lirakpa matamda mamaga mapaga do khanarei mapa asi yu yamna thakpa oibanina matam supada mamaga khanei mayam asi taba ngamlaktabadagi hera nami pungta taraba matam asida yumdagi amu tholakli mayumdai tholakpadadi imam mamduna lerami aduda wakal ama lakpadagi tumina amuk imungda sangduna torchlight macha ama paiduna thorei wakalda khalle ngasidi ujik soidana pharani sima yauradi wakal asida mondano ngaina torchlight adu kaptuna lakli laikai gi leiriba yumsing asige blab khara thanabani pangan gandi adubu herana khaliba asi ina sabayum asigi sajalda sendrang leirungani madu pharugi khanba asini ahanbada laikai asigi yumdompo oina leiba ina sabayum amada lai imungda makhoi maribak leibani numidangi matamdine imungda de loina leiba male adubu hera 2 minutes yum asigi akoibada statuna saijin aduda torchlight adu kap tuna uchik leibra yeng matam asida yum asiga maninglomda wapal adudagi kanagumba amana mangonda septhaduna yenglai madu herana de khangbanati adubu torchlight aduna sumsum kap tuna leiduna yenglakpana mapa haipet tho ubadagi amuk halaga kapsinduna yengubadadi wapan marum aduda mi manba amal leblibada uri madu ubada hera torchlight adu lengdana kapsinduna kana oibazano khanna munna yengduna leiringai tungdagi khusa amana zara sangtuptuna lengjumda tap launa pairakpada khangprek khangna onthorei matam asidade yumgi yumbu tayai oiramli nupa maza nangdi sida kaidorami ba kaka ei senrang phaba lakpani tayai hai senrang phabiranu noina senrang phabadane iga amata yadre mathakse loina hodorene chalo ama manthingni ki draw yumda chaluso asi hairakpadagi hera ado yum asidagi tholai haubaga dawyadi khalle adubu ngasai mahakna ukriba adudi kari oiba jano khalli nungthildasu asumna tawba he oi karibu oidoino khalle adubu kaya kisilubadi tawdi mathangda mahakna changla iba yemung asi madomsa thokpa saya hoigi yumdani makoigi di yumjau adugi nakanda yum ariba ine kupa adu khakni leiriba asi madu haujikti pochai thampham amadi phau hapam kai oina onthoklamabani kaka adu sulaiki drabanina nganga aroi ngangbina ba leitre khaladuna wakhal yamni yangna changlai aduga akoiba asida torchlight tu kap tuna sendrang thiba horei matam asidare yum asigi mangonda theliba leiki draba saya adugi mapuroibagi photo aduda siriba lei parik adu
tapna tapna lingba haurai. Photo aduda yauriba misak adusu tapna tapna sangdorokpa haurai. Pisum ani dusu jara 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 musilai. Aduga machin ban adudagi maya tapna tapna lithorai. Aduga mangonda theliba blub ado fat fat khappa haurai. Madu handakti HERA su urai. Mai ado khappe blub saka daurabra natragana mai butlamdai gira khali. Adubu mahaki tawfam thokpado adumak tauri. Khangudana mai ado loina mutkri. Mai mutkhiba matam aduda imung aduda lainariba mipung khudingba adu mai chukatnanaba wari sanariba adu khara khara sutai. Loinana imungdagi mai khara chukhalakpa asidari sumangde lairiba tulusibong asigi marumdagi mi manba amakak tapna haugalakpado lepkhalai. Madu HERA nade udri adubu sangtap masa asi ikoi koina som yengduna lakpadadi mapa hek chanaruraduna tulusibong marum aduda leplibada uri. Ahanba ubada HERA khangprek khangi adubu torchlight aduna kapsinduna yenglubadadi mi adu tung onthoktuna lepi. Mokhwangi makha adudi tulusibong aduna khumjinbagi ukhidri adubu tunglomdagi yengbada misak adu nupa somali. Masidi amata lengdana chap jungna leptuna leiba aduda HERA kanano haiduna laptakna kawi. Madu hek kaurubadagi khazik khazik lengba haurakpada torchlight ado fat amu mutkri. HERA swai lawi pop pop thaduna torchlight adu semi adubu yaba koba leitri. Marak asida mamli mamli tauba asida abuba mi adu tapna tapna mahakki maikai tamna changdakliba adu mahaksu uri. Adubu kari taugadoino khangdabanina mai adubu yananaba kana semli loinana humang maring marik sukaba haurai. Asam astum amuba adudi mahakki manakta sangsilakpadagi makut adu tingthoktuna mahak paigadabadagi taurakpa adudadi HERA adu amuktang mamit adu ushilamlaga kanna laurakpadagi ibungdagi saya adu chenthorei. HERA mamit adu pangthorakpada hauzik ukhiba adu leiramdri. Mangon adudana saya adu leptuna leirami thangmai amaga. Saya HERA nangde aduda kadauriba? Idhomcha ay ujik phabala amani. Nungdang asida kadaidagi ujik nangde? Sendrang sum phabala amani idhomcha. Imungdagi sayagi manem adunasu kanano hanglai aduga sayanasu HERA ni haiduna takli. Aduga mayumda hankinaba madomsa asinasu hairai. HERA su kitik kirom tawduna mayum asidagi thorakli. Sayasu kauge kayarak khallaba mahaki leikhidra mapuroiba ado HERA urubadagi amuksu ningsinglakli. HERA gi mapa lemba aduga sayagi na mapuroiba CHANDRA lunatinaba marup amakhakni leikai asida. Adubu khangawdani yamna thajadaba thodokta CHANDRA du leikai gi umanglai leiriba adugi ujaw marakta hauriba haikring pambi achoba aduda nungthil pobopta thauri yanduna sirami. Madu mayamna su pungak ngnaba ama oirakhibani. Madusu chahi anirongi mamangi warini. Lemba amadi CHANDRA lunatinabagi mathakta nupa oibagi thakpi sabiso adum punna tawbani. Adubu mahak hek leikhidabagi matungdadi lembasu kaya sayagi imungda sanglakhidri. Adubu ngasi HERA na leiramba asidadi amuk ningsinglai. Wakal sing asiga loinana saya numidangi chak ising loiraga pikliba machanupa aduga tumnanaba semsari. Manenga makuga su tumba sangkri mahaksu phamungda hiplaba tungda tumthananaba mamit adu uishimba matamdadi mapuroiba leikhidraba adu amuk mamit aduda urai. Haukraba wari kaya asi mamita urakpa matam adubu somdadi haikring pambi aduna hauramba mafam adumaktada una wana mayam ama humjilai aduga irei kalaba nungsit amakaksu humba haurai. Laibung leiriba akoibagi upal wapal sing asigi usawasa sing adu hai humna tawrakpadadi laigi kupliba zinga adubu gam gam laurai. Madubu makhol thokpa taba mi amanadi soidana kigani hena laibak thiribadi thabak chatho uba thengna halakpa matay manaw amasu lambi asida phauduna lai. Adubu nonglei nuksit asina maram oiraga hena panthahalli. Lambi mapa asi pharokpa matamdadi zinga makhol aduna makhoi ani sukhihalli. Khangawdana amusu nong mapai nganglaga pairakpada makhoi ani asi panthaba yararoi khangladuna yum tamna cycle adu thorukpani.
ꯑꯗꯨꯕꯨ ꯋꯥꯄꯜ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯤꯕ ꯑꯗꯨ ꯅꯣꯡ ꯃꯃꯤ ꯈꯜꯂꯛꯄꯗꯨꯗ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯔ ꯇꯞꯊꯩ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯅ ꯍꯪꯅꯩ꯫ ꯈꯔ ꯅꯛꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯆꯤꯡꯅꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯑꯁꯨꯝꯅ ꯊꯣꯛꯈꯤ꯫ "ꯏꯍꯦ, ꯑꯁꯤꯗꯤ ꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯥ?" ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ ꯀꯤꯔꯗꯨꯅ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯑꯃꯗꯤ ꯋꯥꯈꯜꯗ ꯂꯥꯏ ꯀꯣꯇꯤ ꯆꯥꯝꯃ ꯆꯥꯝꯃꯕꯨ ꯁꯣꯟꯖꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯄꯗꯒꯤ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯎꯔꯝꯕ ꯑꯁꯤ ꯆꯟꯗ꯭ꯔꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯑꯃꯁꯨ ꯊꯨꯏ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯝꯃꯗꯨꯁꯨ ꯁꯦꯠꯂꯛ ꯁꯦꯠꯂꯒ ꯆꯠꯇꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯔꯥ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯨꯔꯥ ꯑꯃꯒꯤ ꯌꯨꯝꯒꯤ ꯙꯥꯔꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯑꯗꯨꯁꯨ ꯀꯤꯕꯗꯤ ꯀꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯝꯃꯨꯅꯤ, ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯍꯧꯖꯤꯛꯄꯣ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯌꯨꯝꯗ ꯍꯟꯒꯗꯕꯁꯨ ꯀꯤꯁꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯗꯤ ꯀꯌꯥ ꯌꯧꯗꯦ, ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯡꯁꯤꯠꯇꯤ ꯁꯤꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯍꯦꯔꯥ ꯊꯧꯅꯥ ꯑꯃꯈꯛ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯍꯩꯀ꯭ꯔꯦꯡꯅ ꯁꯥꯕ ꯅꯥꯎꯔꯤ ꯑꯗꯨꯒꯤꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯀꯧꯕꯅꯤꯅ ꯅꯥꯎꯔꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯜꯂꯤ, "ꯕꯨꯠ ꯑꯣꯏꯔꯣ ꯂꯥꯏ ꯑꯣꯏꯔꯣ ꯃꯤ ꯑꯣꯏꯔꯣ, ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯀꯥꯞꯄꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯗꯣꯏꯕ? ꯅꯩꯈꯥꯏꯌꯦ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ." ꯋꯥꯈꯜ ꯑꯁꯤ ꯊꯧꯅꯥ ꯃꯆꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯥꯎꯔꯤ ꯑꯁꯤꯒꯤ ꯎ ꯑꯁꯤ ꯆꯟꯗ꯭ꯔꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯎ ꯑꯗꯨꯅ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯦꯔꯥ ꯅꯥꯎꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯩ ꯉꯥꯜꯂꯨ ꯌꯥꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯑꯃꯒ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯂꯤ꯫ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛ ꯐꯥꯛꯂꯛꯄꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯊꯣꯏꯅ ꯃꯝꯕꯒꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦ꯫ ꯈꯔ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨꯗ ꯊꯩꯅꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇꯕꯨ ꯈꯟꯗꯦ, ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯍꯦꯔꯥ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ, ꯀꯤꯔꯕ ꯖꯥꯠꯂ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯔꯥꯗꯤ ꯃꯗꯨꯒ ꯑꯃꯠꯇ ꯈꯟꯗꯦ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯣꯉꯥꯟꯕ ꯊꯧꯅꯥ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯦꯛ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯍꯥꯏꯕꯁꯤ ꯈꯜꯂꯛꯄꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯁ, ꯑꯩꯅ ꯀꯔꯤꯝꯇ ꯍꯦꯛ ꯐꯥꯗꯅ ꯆꯪꯉꯗꯤ ꯍꯣꯔꯦꯟ ꯆꯥꯛꯀ ꯀꯩꯒ ꯆꯥꯅꯤ? ꯉꯁꯥꯏ ꯑꯌꯨꯛꯇꯩꯕ ꯑꯝꯇ ꯐꯥꯗꯦ, ꯍꯧꯖꯤꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯏꯗꯤ ꯀꯩꯒꯨꯝꯕ ꯂꯝ ꯈꯨꯅꯨꯒꯨꯝꯕꯗꯤ ꯎꯁꯤꯡꯗ ꯑꯍꯤꯡ ꯂꯦꯛꯄꯩ ꯇꯧꯉꯝꯒꯅꯤ, ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯨꯔꯒꯦ, ꯑꯗꯨꯒ ꯑꯩ ꯆꯪꯉꯒꯦ꯫ ꯑꯁ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯔꯣꯏꯗ." ꯃꯣꯟꯗꯥ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯍꯦꯛ ꯑꯀꯤꯕꯒ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯛꯀꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯑꯃꯨꯛ ꯀꯥꯞꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯁꯨꯝ ꯌꯦꯡꯕꯗꯗꯤ ꯑꯗꯨꯃꯁꯨ ꯍꯦꯛ ꯌꯥꯔꯛꯂꯤ꯫ ꯍꯦꯔꯥ ꯑꯁꯥ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯤꯒꯤ ꯏꯪꯈꯣꯜꯒꯨꯝꯕꯗ ꯍꯧꯕ ꯎꯁꯤꯡꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯏꯪꯈꯣꯜ ꯃꯊꯪ ꯃꯊꯪ ꯆꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯀꯌꯥꯗ ꯁꯥꯊꯤꯔꯤꯕ ꯑꯉꯥꯡꯅꯣ, ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯥꯛꯅ ꯃꯊꯣꯡ ꯆꯥꯗꯕꯅ ꯍꯦꯟꯃꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯊꯟꯇ ꯎꯆꯦꯛ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯔ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯆꯔꯣꯏ ꯑꯃꯈꯛꯇꯤ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯩꯉꯥꯜ ꯐꯪꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯨꯁꯤꯟ ꯃꯨꯔꯝꯕ ꯃꯃꯤꯠ ꯑꯗꯣ ꯖꯔ ꯖꯔ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯍꯦꯔꯥꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, "ꯑꯣ, ꯁꯤꯔꯝꯗꯥꯏꯒꯤ ꯇꯧꯔꯤ ꯃꯥꯜꯂꯦ" ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯁꯨ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯅꯥꯎꯔꯤ ꯑꯗꯨ ꯇꯧꯗꯨꯅ ꯀꯥꯞꯂꯤ ꯎꯆꯦꯛ ꯑꯗꯨꯕꯨ꯫ ꯃꯈꯨꯠꯇꯤ ꯆꯨꯝꯕꯅꯤꯅ ꯎꯆꯦꯛ ꯑꯗꯨ ꯃꯈꯥꯗ ꯀꯦꯟꯈ꯭ꯔꯤ, ꯑꯗꯨꯕꯨ ꯑꯃꯨꯕ ꯑꯣꯏꯕꯅꯤꯅ ꯄꯥꯛ ꯍꯦꯛꯇ ꯊꯤꯕꯗꯤ ꯐꯪꯗꯦ꯫ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤ ꯕꯦꯒ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ, ꯄꯩꯁꯥꯁꯨ ꯐꯪꯉꯤ ꯉꯁꯤꯗꯤ ꯈꯟꯗꯨꯅ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯈꯨꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄꯗ ꯄꯤꯛ ꯊꯟꯈ꯭ꯔꯤ꯫ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯄꯥꯒꯤ ꯃꯅꯤ ꯕꯦꯒ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯄꯥꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯛꯂꯤꯕ ꯑꯗꯨꯗꯗꯤ ꯃꯅꯤ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯕꯗꯅꯤ꯫
Hangdoktuna yengubada paisasu khara yauri. Asumna leirariringai makhada taaduna leiriba uchik aduna paikhalaklaga makhutta chiami. Aduga mamaida masa aduna phujilamlaga khotlaga paikri. Matam asidadi ngasamakai mahakna mathang phauduna lakliba asi laisang manak yauromli haibase khanglakli. Loinana mahakna leptuna leiriba mafam asi haikring pambi adugi hek nakandani haibasisu khanglakli. Nongmamisu khaga phakpanina mafam ase khare-kharasu adum urakli. Aduga somdana mahakki mamaga mapagadi machanupa mangkhraboi ningduna thiba thorakli. Nonglak asida HERAdi chap yungna leptuna leirambadagi laisang laiba adomda changsilakli nong thuppa oina. Laisang adu hek yobagadi laisang asigi sangpham arapada leiriba gate aduda chumjing sumna nupa amakhak leptuna leiramli. Madu ubada HERA handakti tasengna kirakli. Wakalda mamaga mapagabu ningsinglai. Tapna leplambadagi phamtharei aduga laisangi phaklang aduda ngatharei. Aduga gate adomda uriba misak adusu phibam karimata kaidana makhong karimata thangdana jara tapna manakta chingsilakpadu yaurakadauri. Yauramdai asida nong amuktang kanna khalakpada chap tingna leptuna amuk laikri. Sunglang hek lingagtaba asidadi HERA tapna torchlight adugi mamai adu misak aduda tamna onsile aduga tapna sui adu ontaurubadadi pumli patli tauraba misak amakhakna mahakki mamangda maya kathokduna leptuna leirambado khangprek khangi. Matam aduda kutta pairamba torchlight adu makhada takri. Adubu maingal adudi nupa adomda aduma kapsali. Nupa adu nofet taurei aduga handakti isingda kuine tingluruba manba. Makhong aduna tapna thangzilai. HERA kimanbadagi mamabu kau-kauduna kapa horakli. Nahan makhadi til lai kirudaba angang asing asidi tasingna mabungning thumana akiba haibado oikri. Kapna laurakpa asidadi nupa aduso hena thuna sangsilai. Adudagidi kiraba sukina thauna macha amadi nauri adugi matengdu lauduna nauri aduna em tawduna kapki tawi adubu khanghaudana nauri adudi makhutagi paithokduna takri. Aduga changlakliba nupa aduso hena naksilakpadagi ure khangli. Haujikti mahakto Chandrani haibasi. HERA de nauri aduna taaduna leiriba aduda yenglai aduga madubu khunanabani haiduna laisang asidagi kumtharaklaga chenkri. Matam asida Chandrasu soilauna mangkri aduga HERA gi hek mamangda sungthorakli. HERA nonglak asida madu ubada tusili. Kapna laubadi adumak lepti. Ngasai makai Chandrana mahaki manakta sangbangam asidi. Laisang asida leibagi oiramli. Haujikti laisangda leitrabanina Chandrana khudum chanba ngamgadauri. Asamna tawbadagi HERA gi mangaksam adu tap paiduna thangkhalai aduga mafam asida leiramba uri ama tawduna HERA gi mangaksam asida laksankri. Somdadi Lakshmi amadi lemba machabu thiba thorakpada yumthong khuding changlakpada HERA la ambagi wari taraduna aduga akonbadadi lembana chingnaraduna laikai gi mi khara hauraga laisang leiba adomda lakpadadi nonglak asida mai kaptuna thirakpada laisang adugi nakan adomda uthakta karigumba pochau ama yalibado urakli. Madu mayam sangsinduna yenglubadadi HERA adu oiduna leiramli. Mahakna thori yalamliba maung adu Chandrana yanduna leirambaga chap manaramli. Matam asidadi lemba angakpana pik thankri adubu masagi thawaide haksanga thawaiga khainaramli. Mikup asi maktada lemba wakal choiba haibado oikri. Karamnadi oiroi mahakki makhut mangna Chandrabu ningai sangdanarakpadagi luna tinajaramlabaso mafam asimaktada hatkibani aduga thauri yansinduna thanamlibani. Adubu ngasina mahakki machanupa asibu misi asiga chapmanana siduna leiramli. Matau karamda kanana mahakna Chandra hatkibabu khangladuna machanupa asida laman khumlibano haibasi wakhalga macha laikhidabagi wakal asiga punkhiduna lemba haujiti wakal choiraba angauba haibada oikri. Loinana laikai asida maumarin yamna tadaba misi tholakpa asidadi laisang asibu sengdok chamthokpaga achouba thoram ama tawduna laikai miyamna saudaba isorda thaunijari. Adubu lembadi haujiksu wakal tadana angauba oiduna laikri. Kanana su udri khangdri mahaki matungda
mahaki makhutabu chejet paiduna Chandrana leptuna mahakpu question senari haibasi. Matang asida ngasigidi wari asi lojiri wari asi pathok saba matamda narrator ehang soy khilang ki ba yawrba sumayamna pukchal chawn ngakpi haizari.